ngasi ayuki ahanba tangkaki thawamni Kanganjaba ama District Legal Services Authority Bisnupurna Sinba National Lok Adalat Lakliba August 12 numit asida pangthokjaragani hairiba National Lok Adalat asi makhagi pre-litigation amadi pending case sing asida pangthokjagani pre-litigation matters sing adudi ahanbada cases under section 138 NI Act Anisubada money bank loan recovery Ahumsubada electricity and water bills excluding non-compoundable Marisubada family maintenance casing amadi Mangasubada criminal compoundable and other civil dispute pending casing adudi ahanbada cases under section 138 NI Act Anisubada money bank loan recovery cases Ahumsubada motor accidental claims Marisubada labor and employment dispute Mangasubada electricity water bill and other bill payment Taruksubada land acquisition pending before civil courts tribunal Taretsubada service matter relating to pay and allowances and a retrial benefits amadi Nipan subada revenue casing allowances 하이다 allowance katang hajo dum yai aina ne sibilang jinne saira karinu gyalam tadraba CE natro sa nang nana advocate CE do iradi phaidana IDN or boininge nang advocate nani taram duduna amuka hana pending case sing adudi ahanbada cases under section 138 NI Anisubada money bank loan recovery cases Ahumsubada motor accidental claims Marisubada labor and employment dispute Mangasubada electricity water bills and other bills payment Taruksubada land acquisition pending before civil court tribunal Taretsubada service matter relating to pay and allowance and retrial benefits amadi revenue casing Department ki miyoi sing amadi lanai miyoi sing na hairiba National Lok Adalat ki khudongchaba sing asi lobiba yagani khudongchaba sing asi lobiningba sing na District Legal Services Authority Bisnupur ga tanabiyo mobile number 6009904968 Khanganjeripa District Legal Services Authority Bisnupur mi munna taadran leini ko mi ji taane si Nang kai mai man hadala no padani kai na man no ji ko no aina ham hen de ne so ko re do ko ko ma Hauzik thoram pari ngasigi mafasa thazarapada Sanduk Siri Good morning LOKTAK live with RJ thoram asida live talent show gi thoram asigi dama akhi studio gi telephone number 8132880336 number su dial to biraklaga asigi thoram asida sarga birakpa yargani Hauzik thoram asigi ahanba phone call ko hello ngatang miku kam tangay biyo hello hoy maruk ta movie taram nok seri isana sandi ba ubirabro ang kapito siya oh hoy dali
under CCTV surveillance ꯊꯝꯗꯥꯝꯅꯦ ꯍꯧꯖꯤꯛ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯍꯩꯅꯗꯦ ꯅꯪ ꯌꯨꯇꯨꯕꯔ ꯑꯣꯏꯅꯦꯒ ꯅꯗꯦꯗꯤ ꯀꯩꯅꯣ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞꯇ ꯃꯨꯚꯤ ꯑꯗꯣ ꯃꯔꯨꯞꯅ ꯂꯥꯟꯊꯣꯛꯄꯤꯔꯤꯕ ꯉꯁꯤꯒꯤ ꯋꯥꯔꯦꯡꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯕꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯋꯥꯈꯜꯗꯒꯤ ꯁꯥꯒꯠꯂꯒ ꯂꯥꯟꯊꯣꯛꯄꯤꯕꯅꯦꯁꯨ ꯍꯥꯏ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯃꯛ ꯎꯈꯤꯕꯗꯒꯤ ꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯞꯇ ꯃꯨꯚꯤ ꯊꯧꯔꯝ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝ ꯆꯨꯝꯃꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯍꯥꯏꯕꯁꯤꯅ ꯑꯐꯕ ꯀꯔꯤꯃꯠꯇ ꯄꯨꯔꯛꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯑꯃꯥꯡꯕ ꯈꯛ ꯅꯠꯇꯅ ꯑꯐꯕ ꯑꯝꯇ ꯄꯨꯔꯛꯇꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯨ ꯄꯤꯕꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯡ ꯑꯃ ꯂꯥꯟꯊꯣꯛꯄꯤꯔꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯎꯝ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯈꯪꯍꯟꯖꯕ ꯑꯃ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯕꯤꯁꯅꯨꯄꯨꯔꯅ ꯁꯤꯟꯕ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠ ꯂꯥꯛꯂꯤꯕ ꯑꯣꯒꯁต์ 10 ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠ ꯑꯁꯤ ꯃꯈꯥꯒꯤ ꯄ꯭ꯔꯤ ꯂꯤꯇꯤꯒꯦꯁꯟ ꯑꯃꯗꯤ ꯄꯦꯟꯗꯤꯡ ꯀꯦꯁꯁꯤꯡ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯒꯅꯤ ꯄ꯭ꯔꯤ ꯂꯤꯇꯤꯒꯦꯁꯟ ꯃꯦꯇꯔꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯀꯦꯁꯦꯁ ꯑꯟꯗꯔ ꯁꯦꯛꯁꯟ 138 NI Act ꯑꯅꯤꯁꯨꯕꯗ ꯃꯅꯤ ꯕꯦꯡꯛ ꯂꯣꯟ ꯔꯤꯀቨꯔꯤ ꯑꯍꯨꯝꯁꯨꯕꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯦꯟ ꯋꯥꯇꯔ ꯕꯤꯜꯁ ꯑꯦꯛꯁꯀ꯭ꯂꯨꯗꯤꯡ ꯅꯟ ꯀꯝꯄꯥꯎꯟꯗꯦꯕꯜ ꯃꯔꯤꯁꯨꯕꯗ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯅꯦꯟꯁ ꯀꯦꯁꯁꯤꯡ ꯑꯃꯗꯤ ꯃꯉꯥꯁꯨꯕꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯝꯄꯥꯎꯟꯗꯦꯕꯜ ꯑꯦꯟ ꯑꯗꯔ ꯁꯤꯚꯤꯜ ꯗꯤꯁꯄꯨꯠ ꯄꯦꯟꯗꯤꯡ ꯀꯦꯁꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯀꯦꯁꯦꯁ ꯑꯟꯗꯔ ꯁꯦꯛꯁꯟ 138 NI Act ꯑꯅꯤꯁꯨꯕꯗ ꯃꯅꯤ ꯕꯦꯡꯛ ꯂꯣꯟ ꯔꯤꯀቨꯔꯤ ꯀꯦꯁꯦꯁ
ꯑꯍꯨꯝꯁꯨꯕꯗ ꯃꯣꯇꯣꯔ ꯑꯦꯛꯁꯤꯗꯦꯟꯇꯦꯜ ꯀ꯭ꯂꯦꯝꯁ, ꯃꯔꯤꯁꯨꯕꯗ ꯂꯦꯕꯔ ꯑꯦꯟ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯗꯤꯁꯄꯨꯠ, ꯃꯉꯥꯁꯨꯕꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯕꯤꯜꯁ ꯄꯦꯃꯦꯟ, ꯇꯔꯨꯛꯁꯨꯕꯗ ꯂꯦꯟ ꯑꯦꯛꯁꯀ꯭ꯌꯨꯖꯤꯁꯟ pending before civil courts tribunal, ꯇꯔꯦꯠꯁꯨꯕꯗ service matter relating to pay and allowance and retrial benefits ꯑꯃꯗꯤ revenue cases ꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯣꯊꯣꯔꯤꯇꯤ ꯕꯤꯁꯅꯨꯄꯨꯔꯒ ꯇꯥꯟꯅꯕꯤꯌꯨ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔ 6009904968 ꯈꯪꯍꯟꯖꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯕꯤꯁꯅꯨꯄꯨꯔ꯫ Hello. Hello. Good morning, Good madam. morning. Taram Nuksari kana birabano. Phone tawjaraiba ai Samaji Melekai alaman from morning, madam. Marupramogidi kari karamba thoramno lanthopidoise. Madam, dialogue mati ang kasang tawjarate. Hoi hoi, hobirashe dudi. Tawjarade. Sana marola masabane. Ako'y masinaw di po. Matamsida. Imasina. Labukto thawak wana suba. Aduga babana thongana koktana tumba. Ako'y babase. Tong patkita dani. Magi thamoy sidi. Hello? Tazaye, tazaye. Tazari. Babagi thamoy sidine nungi thamoy haibaduni. Cha tombiya. Na laene nang bukadai lege. Na kayino nga sa yan tingay dia. Lawling do. Loy salamasi. Kumba paratare haidana. Ako'y loy salamana ni kasi bokre. Yung inang butak jarabro. Na chaka mata sabi ima naga kami nage na ngai ni. Fare ima su iru mai ta thore la okhi na le du da du da to kara bane cha he ning baba du bu makhol ma ba mata sabe halati bane bu phawa o hala kau sinna kau phale haidana ne amu da na khok na tungre ha ꯑꯩꯅꯅꯦ ꯑꯍꯜꯁꯨ ꯑꯣꯏꯔꯦ ꯌꯨ ꯊꯧꯔꯅꯨ ꯍꯥꯏꯕꯁꯦ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯉꯥꯡ ꯅꯍꯥꯁꯤꯡꯗꯨꯒ ꯃꯔꯩꯗ ꯀꯥꯎꯁꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯁꯣꯏꯗꯅ ꯍꯣꯏ ꯀꯥꯎꯁꯜꯂꯛꯑꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒꯅꯦ ꯕꯕꯥꯅ ꯍꯧꯒꯠꯂꯛꯄꯤꯗ ꯆꯥꯛ ꯆꯥꯗꯤ ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯑꯗꯤꯅꯦ ꯕꯦꯕꯦ ꯉꯥꯡꯕꯗ ꯆꯥꯐꯝ ꯊꯛꯐꯝ ꯑꯃꯠꯇ ꯈꯪꯉꯔꯣꯏꯗꯕꯅꯤ ꯍꯣꯏ ꯊꯤꯔꯨꯔꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯗꯕ ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯌꯨ ꯊꯛꯄꯗꯣ ꯈꯔ ꯇꯣꯛꯑꯣ ꯍꯥꯏꯕ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯑꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯁ ꯌꯦꯟ ꯆꯥꯕ ꯑꯝꯇ ꯆꯠꯂꯒ ꯍꯪꯉꯛꯈꯤꯒꯦ ꯀꯅꯥꯅꯣ ꯃꯉꯣꯟꯗ ꯀꯥꯎꯔꯛꯏꯕ ꯃꯤꯗꯨꯕꯨ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯃꯔꯣꯏ ꯌꯦꯟ ꯆꯥꯗ ꯑꯃꯨꯛ ꯄꯤꯒꯦ ꯃꯉꯣꯟꯗ ꯍꯪꯉꯕꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯕ ꯅꯅꯤ ꯅꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦꯅꯦ ꯏꯅꯦ ꯅꯦꯝꯆꯥꯒꯤ ꯃꯅꯥꯛꯇꯗꯤ ꯀꯩꯗꯧꯕꯅꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯀꯥꯟꯁꯤꯗ ꯅꯪ ꯕꯕꯥꯗ ꯀꯥꯎꯔꯛꯏꯕꯗꯣ ꯀꯅꯥꯅꯣ ꯍꯪꯉꯨꯒꯦ ꯂꯣꯏꯅ ꯈꯪꯉꯦ ꯍꯪꯉꯨꯔꯅꯨ ꯂꯥꯛꯑꯣ ꯋꯥꯔꯤꯗꯣ ꯑꯩ ꯂꯤꯔꯒꯦ ꯂꯥꯛꯑꯣ ꯑꯗꯣ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥꯕ ꯅꯪꯕꯣ ꯏꯃꯥꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯣ ꯕꯕꯥꯅꯅꯦ ꯚꯦꯟꯗꯔꯗ ꯀꯥꯎꯁꯤꯜ ꯍꯥꯏꯗꯨꯅꯅꯦ ꯀꯥꯎꯁꯜꯂꯛꯏ ꯍꯥꯏꯕꯗꯤ ꯌꯨꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯁꯤꯜ ꯀꯧꯋꯦꯌꯦ ꯀꯥꯎꯁꯤꯜ
ꯑꯗꯨ ꯊꯛꯆꯜꯂꯒ ꯅꯨꯡꯉꯥꯏꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯗꯅꯦ ꯃꯈꯥꯗꯒꯤ ꯃꯥꯃ ꯆꯥꯎꯕꯗꯣ ꯑꯗꯨ ꯊꯦꯡꯅꯩꯌꯦ ꯑꯗꯨꯗꯒꯤ ꯃꯥꯃ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯩꯃꯥ ꯇꯣꯝꯕ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯂꯥꯛꯑꯂꯣ ꯅꯪꯕꯨ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯉꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅꯅꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯇꯣ ꯑꯃ ꯄꯤꯔꯝꯃꯤ ꯏꯇꯣꯝꯇ ꯂꯣꯏꯁꯟꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯕꯥꯅꯤ ꯂꯣꯏꯁꯟꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯅꯅꯦꯅ ꯊꯔꯣꯏꯁꯨ ꯊꯣꯡꯍꯧꯏ ꯍꯥꯏꯗꯅꯅꯦ ꯃꯥꯃ ꯆꯥꯎꯕꯅ ꯃꯣꯏꯗ ꯄꯨꯁꯜꯂꯒꯅꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯇꯣ ꯑꯃꯨꯛ ꯊꯛꯆꯜꯂꯦꯌꯦ ꯑꯗꯨꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯀꯥꯟꯗꯅꯦ ꯌꯨꯝꯗꯅꯦ ꯆꯥꯛꯇꯣ ꯊꯥꯡꯇꯣꯛꯑꯒ ꯆꯥꯔꯒꯅꯦ ꯐꯃꯨꯡꯗ ꯄꯣꯊꯥꯈ꯭ꯔꯦ ꯒꯣꯔꯣ ꯅꯥꯈꯣꯛꯇꯅ ꯇꯨꯝꯈ꯭ꯔꯦ ꯂꯥꯛꯑꯣꯁꯦ ꯍꯥꯏꯃ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯌꯨꯁꯤꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯄꯥꯎꯊꯤꯟꯖꯥꯎꯅꯁꯨ ꯂꯩꯔꯕ ꯑꯁ ꯖꯥꯠ ꯖꯥꯠꯅꯤꯍꯦ ꯀꯨꯏꯔꯒꯅꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯊꯛꯑꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯕꯅ ꯐꯩ ꯍꯥꯏꯕꯤꯕꯅꯤ ꯑꯧ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯔꯨꯞ ꯄ꯭ꯔꯃꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯑꯃꯨꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯗꯁꯨ ꯈꯪꯍꯟꯖꯕ ꯑꯃ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 12 ꯊꯧꯋꯥꯟꯒꯤ 18ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯁꯩꯔꯦꯡ ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ 13 ꯑꯥꯒꯁꯠ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯔꯤ ꯂꯩꯅꯕ ꯁꯩꯔꯦꯡ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯅꯕ ꯈꯪꯍꯟꯖꯔꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯕ ꯃꯔꯨꯞꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8132880336 ꯅꯝꯕꯔ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯆꯞ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯕꯗꯤ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯍꯛꯊꯦꯡꯅꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕꯅ ꯊꯧꯔꯝ ꯑꯁꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯍꯦꯟꯒꯅꯤ ꯁꯩꯔꯦꯡ ꯂꯥꯟꯊꯣꯛꯄꯤꯅꯤꯡꯕ ꯃꯔꯨꯞꯁꯤꯡꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8132880336 ꯅꯝꯕꯔ ꯑꯁꯤꯗ SMS ꯅꯠꯇ꯭ꯔꯒ WhatsApp ꯃꯦꯁꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯃꯥꯡꯖꯧꯅꯅ ꯃꯤꯡ ꯄꯤꯁꯤꯟꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ Hello. Hello, good morning, madam. Good morning. Taram Noksuri. Madam, I am Impan Bengun Makhali Kaidigi. Mayang Imphal Bengun Makhale Kaidigi Mingdu Kari Habeba. Oh, number se tatkre ming sumayek sing nataza hodre. Thoram saruk ya bining baleragadi amuktanga hana try tawbirao. Hello. Hello, good morning, madam. Good morning. Phone tawjire ibai madam, moirang kampusa je mayar kai dagi khaidem iboto mani madam. Marup ibotom ba taram nokseri karama thoram lanthok pidoino. Madam aigidi advertisement natragana akoigi sayol sida science magazine haina thagi jogai le yumpham oiba aduguma program duni adunga si anauba science magazine ama lanthok chege madam. Hoi hoi mamangda marupki science magazine mayam ama su takhre ngasi zu lanthok pige habibane. Hobiba yaradra dudi marupki se. Hoi hogjage madam. Hobirashi. Lanthok sari sayol sida science magazine ngasigi thormda puduna laksari morning on rice cooker amadi kumgino Indian meteorology psychologist ke apunba department haibadi Indian meteorology zoology pathology biology technology cinematology radiology amadi dramatology na kupna thijinbadagi khangle malemda marang kaina tharabasu malengi aing asa honglakli bagi maram chauna khangle hairi
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯏꯪ ꯑꯁꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯑꯣꯟꯕ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯔꯥꯏꯁ ꯀꯨꯀꯔ ꯊꯣꯛꯂꯛꯄꯅꯅꯤ ꯍꯥꯏꯔꯤ ꯅꯣꯡ ꯈꯪꯆꯨ ꯆꯨꯕ ꯅꯨꯡꯁꯥ ꯈꯪꯁꯥ ꯁꯥꯕ ꯑꯣꯏꯊꯣꯛꯍꯟꯕꯒꯤ ꯃꯔꯝꯗꯤ ꯃꯣꯔꯦ ꯅꯤꯉꯣꯜ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥꯛ ꯊꯣꯡꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯃꯧ ꯅꯍꯥꯁꯤꯡꯅ ꯅꯥꯀꯜꯗ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯋꯥꯆꯞꯇ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯕ ꯒꯦꯝ ꯁꯥꯟꯅꯕ ꯌꯨꯇꯨꯕ ꯌꯦꯡꯕ ꯑꯃꯗꯤ ꯆꯥꯛ ꯊꯣꯡꯅ ꯇꯂꯥꯞ ꯑꯃꯗꯤ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯊꯣꯛꯂꯨꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯊꯤ ꯅꯝꯕ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯣꯡꯂꯤꯕ ꯆꯥꯒ ꯊꯤꯅ ꯀꯥꯕ ꯇꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯔꯤ ꯆꯥꯒ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯆꯥꯁꯤꯜꯂꯕꯅꯤna ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯄꯪꯇꯥꯗ ꯇꯥꯕ ꯂꯝꯗꯝ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯆꯍꯤ ꯑꯃꯗ ꯇꯥꯒꯗꯕ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯁꯦꯟꯇꯤꯃꯤꯇꯔ 75% ꯍꯦꯟꯅ ꯄꯪꯍꯩꯗ ꯍꯩꯊꯕꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯀꯨꯝꯒꯤ ꯅꯣꯡ ꯃꯣꯟꯁꯨꯟ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ICAR ꯂꯝꯐꯦꯜ ꯄꯥꯠꯇꯒꯤ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯣꯔꯦ ꯅꯤꯉꯣꯜ ꯔꯥꯏꯁ ꯀꯨꯀꯔ ꯌꯥꯝꯅ ꯊꯥꯖꯤꯜꯂꯛꯄꯅ ꯃꯅꯤꯄꯨꯔꯒꯤ ꯋꯦꯗꯔ ꯔꯤꯄꯣꯔꯠ ꯄꯤꯐꯝ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯏꯀꯪ ꯊꯣꯛꯄꯗꯤ ICAR ꯂꯝꯐꯦꯜ ꯄꯥꯠꯀ ꯃꯔꯤ ꯂꯩꯅꯗꯦ ꯃꯗꯨꯗꯤ ꯊꯧꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯅꯣꯡꯗꯨ ꯈꯥꯝꯂꯕꯅꯤꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯂꯦꯟꯖꯥꯎꯅ ꯅꯣꯡ ꯍꯩꯊꯕ ꯄꯪꯇꯥꯗ ꯇꯥꯕ ꯊꯣꯛꯍꯜꯂꯦ ꯍꯥꯏꯔꯤ ꯀꯨꯝ ꯀꯥꯡꯕ ꯐꯅꯕ ꯅꯣꯡ ꯆꯨꯅꯕ ꯅꯣꯡ ꯂꯧꯕꯤꯅꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯂꯩꯔꯛꯇꯕ ꯈꯔ ꯂꯩꯔꯒꯁꯨ ꯅꯣꯡ ꯂꯝꯕꯤ ꯂꯝꯖꯥꯎꯗ CCTV ꯀꯦꯃꯦꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯈꯤꯜꯂꯛꯄ ꯅꯣꯡ ꯉꯥꯟꯕꯒ ꯚꯥꯏꯔꯦꯜ ꯆꯠꯀꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯪ ꯊꯣꯛꯄꯒꯤ ꯆꯥꯎꯔꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯅꯣꯡ ꯌꯥꯝꯅ ꯇꯥꯕ ꯄꯥꯝꯂꯤꯕꯁꯤ ꯂꯧꯃꯤꯅꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯄꯥꯝꯂꯤꯕꯁꯤꯅ ꯗꯣꯕꯤꯅꯤ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥꯕ ꯅꯣꯡ ꯑꯃꯨꯛ ꯇꯥꯕ ꯄꯥꯝꯂꯤꯕꯁꯤꯅ ꯀꯥꯔ ꯋꯥꯁ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯂꯩꯈꯣꯝ ꯇꯣꯏꯅ ꯇꯩꯕ ꯇꯣꯏꯅ ꯆꯥꯝꯕ ꯃꯈꯣꯏꯒꯤꯗꯤ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯖꯔꯦ ꯆꯌꯣꯜꯁꯤꯗ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯑꯅꯧꯕ ꯊꯧꯔꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯌꯥꯝ ꯁꯥꯕ ꯃꯇꯝꯗ ꯀꯥꯔ ꯋꯥꯁꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯒꯗꯣꯏꯅꯦ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯃꯦꯗꯥꯝ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗꯗꯤ ꯑꯩ ꯃꯤꯉꯣꯟꯗ ꯆꯩꯕ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯍꯣꯏ ꯀꯩꯅꯣ ꯍꯣꯏ ꯍꯣꯏ ꯐꯨꯅꯕꯗꯤ ꯅꯠꯇꯦ ꯉꯥꯛꯇꯪꯒꯤ ꯍꯣꯏ ꯁꯨꯝ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯀꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯃꯦꯗꯥꯝ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯃꯁꯤ ꯇꯧꯕ ꯉꯝꯕꯒꯤ ꯒꯨꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯥꯡꯅ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯣꯏ ꯑꯩ ꯑꯗꯨꯅ ꯃꯦꯗꯥꯝ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯩꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯃꯔꯛꯇ ꯎꯔꯣꯛ ꯑꯃ ꯌꯥꯎꯕꯒꯨꯝꯕꯅꯤ ꯃꯦꯗꯥꯝ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯦꯗꯥꯝ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯨꯞꯀꯤ ꯋꯥꯔꯤꯁꯤꯁꯨ ꯑꯗꯣ ꯃꯊꯪꯒꯤ ꯇꯥꯔꯛꯄ ꯊꯧꯔꯝꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤ ꯂꯥꯟꯊꯣꯛꯏꯕꯁꯤꯒꯤ ꯃꯈꯥ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯅꯨꯡꯉꯥꯏꯕ ꯊꯧꯔꯝ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯑꯃ ꯑꯅꯧꯕ ꯃꯦꯗꯥꯝ 2-3 ꯂꯩꯔꯤ ꯑꯣ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯔꯦꯗꯤꯑꯣꯗ ꯁꯟꯗꯣꯛꯇꯕ ꯃꯊꯪ ꯇꯥꯟꯖꯥ ꯆꯥꯕꯁꯤꯡꯗ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯒꯦ ꯃꯦꯗꯥꯝ ꯍꯣꯏ ꯁꯣꯏꯗꯅꯃꯛ ꯂꯥꯟꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯃꯔꯨꯞꯀꯤ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯃꯔꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯊꯧꯔꯝꯁꯤꯡꯗꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞꯄꯨ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯌꯦꯛꯅꯕ ꯆꯥꯝꯃ ꯂꯥꯛꯂꯁꯅꯨ ꯅꯪꯕꯨ ꯁꯣꯛꯍꯜꯂꯣꯏ ꯂꯦꯞꯀꯅꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯕꯨꯟ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 8132880336 ꯅꯝꯕꯔꯁꯤꯗ ꯗꯥꯏꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯊꯧꯔꯝꯁꯤꯡ ꯂꯥꯟꯊꯣꯛꯄꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯒꯤ ꯐꯣꯟ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯦꯗꯥꯝ ꯑꯩ ꯍꯤꯌꯥꯡꯂꯝ ꯀꯥꯏꯗꯒꯤ ꯑꯆꯧꯕ ꯈꯣꯝꯅꯤ ꯍꯣꯏ ꯃꯔꯨꯞ ꯑꯆꯧꯕ ꯃꯔꯨꯞꯀꯤꯗꯤ ꯀꯔꯝꯕ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯒꯦꯅ ꯊꯧꯔꯥꯡꯕꯤꯔꯤ ꯁꯩꯔꯦꯡ ꯑꯝꯇ ꯄꯥꯖꯔꯛꯀꯦ ꯁꯥꯟꯅꯖꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯉꯛꯄꯅꯤ ꯅꯨꯡꯁꯥꯁꯨ ꯁꯥꯔꯤ ꯅꯣꯡꯁꯨ ꯆꯨꯔꯤ ꯅꯨꯡꯁꯥꯁꯨ ꯁꯥꯔꯤ ꯅꯣꯡꯁꯨ ꯆꯨꯔꯤ ꯇꯤꯀꯦꯠꯁꯨ ꯌꯣꯜꯂꯤ ꯀꯔꯕꯥꯔꯁꯨ ꯇꯧꯔꯤ ꯑꯅꯥꯕꯁꯨ ꯌꯦꯡꯂꯤ ꯑꯁꯤꯁꯨ ꯌꯧꯔꯤ ꯕꯟꯁꯨ ꯇꯧꯔꯤ ꯒꯥꯔꯤꯁꯨ ꯆꯠꯂꯤ ꯅꯤꯁꯥꯕꯟꯁꯨ ꯇꯧꯔꯤ ꯌꯨꯁꯨ ꯊꯛꯂꯤ ꯊꯕꯛꯁꯨ ꯀꯧꯔꯤ ꯊꯕꯤ ꯆꯥꯕꯤꯁꯨ ꯇꯧꯔꯤ ꯃꯟꯇ꯭ꯔꯤꯁꯨ ꯑꯣꯏꯔꯤ ꯁ꯭ꯀꯦꯟꯗꯜꯁꯨ ꯊꯣꯛꯂꯤ ꯃꯟꯇ꯭ꯔꯤꯁꯨ ꯑꯣꯏꯔꯤ ꯁ꯭ꯀꯦꯟꯗꯜꯁꯨ ꯊꯣꯛꯂꯤ ꯁꯨ ꯑꯣꯏꯔꯤ ꯗꯥꯟꯁ ꯇꯧꯔꯤ ꯀꯦꯔꯣꯁꯤꯟꯗꯤ ꯌꯦꯜꯂꯤ ꯂꯩꯀꯥꯏꯗꯤ ꯐꯪꯅꯗꯦ ꯅꯍꯥꯔꯣꯟꯅ ꯊꯤꯡꯉꯤ ꯌꯨ ꯌꯣꯟꯕꯅ ꯌꯣꯜꯂꯤ ꯌꯨ ꯅꯍꯥꯔꯣꯟꯅ ꯊꯤꯡꯉꯤ ꯌꯨ ꯌꯣꯟꯕꯅ ꯌꯣꯜꯂꯤ ꯌꯨ ꯑꯉꯛꯄꯅꯤ ꯃꯤ ꯃꯤꯑꯣꯏꯕ ꯊꯤꯡꯕꯗ ꯇꯧꯏ ꯅꯈꯣꯏꯁꯦ ꯑꯉꯛꯄꯅꯤ ꯃꯤ ꯃꯤꯑꯣꯏꯕ ꯊꯤꯡꯕꯗ ꯇꯧꯏ
ꯎ ꯌꯥꯟꯊꯠꯂꯤ ꯃꯤ ꯊꯥꯗꯣꯛꯏ ꯏꯁꯤꯡꯗ ꯇꯤꯜꯂꯛ ꯊꯥꯗꯩ ꯎ ꯌꯥꯟꯊꯠꯂꯤ ꯃꯤ ꯊꯤ ꯏꯁꯤꯡꯗ ꯇꯤꯜꯂꯛ ꯊꯥꯗꯩ ꯍꯧꯅ ꯍꯧꯅ ꯈꯣꯡꯉꯤ ꯔꯦꯗꯤꯑꯣ ꯇꯦꯞ ꯇꯤꯚꯤ ꯍꯧꯅ ꯍꯧꯅ ꯈꯣꯡꯉꯤ ꯔꯦꯗꯤꯑꯣ ꯇꯦꯞ ꯇꯤꯚꯤ ꯀꯟꯅ ꯀꯟꯅ ꯊꯧꯏ ꯖꯤꯞ ꯀꯥꯔ ꯕꯁ ꯁꯃꯥ ꯁ꯭ꯀꯨꯇꯔ ꯏꯟꯖꯤꯟ ꯀꯟꯅ ꯀꯟꯅ ꯊꯧꯏ ꯖꯤꯞ ꯀꯥꯔ ꯕꯁ ꯁꯃꯥ ꯁ꯭ꯀꯨꯇꯔ ꯏꯟꯖꯤꯟ ꯇꯧꯅꯤꯡꯕ ꯇꯧꯏ ꯅꯪ ꯄꯥꯝꯕ ꯅꯤꯌꯝꯗꯤ ꯃꯤꯅ ꯁꯦꯝꯕꯅꯤ ꯇꯧꯅꯤꯡꯕ ꯇꯧꯏ ꯅꯪꯅ ꯄꯥꯝꯕ ꯅꯤꯌꯝꯗꯤ ꯃꯤꯅ ꯁꯦꯝꯕꯅꯤ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯧꯗꯣꯛꯏ ꯑꯉꯛꯄꯅꯤ ꯃꯤ ꯃꯤꯑꯣꯏꯕ ꯁꯥ ꯃꯔꯛꯇ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯉꯛꯄꯅꯤ ꯃꯤ ꯃꯤꯑꯣꯏꯕ ꯁꯥ ꯃꯔꯛꯇ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯈꯣꯏꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯂꯦꯝ ꯂꯩꯃꯗꯤ ꯆꯈꯥꯏꯒꯗꯧꯔꯦ ꯃꯍꯧꯁꯥꯒꯤ ꯈꯟꯗꯤ ꯀꯥꯏꯔꯛꯂꯦ ꯅꯈꯣꯏꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯂꯦꯝ ꯆꯈꯥꯏꯒꯗꯧꯔꯦ ꯃꯍꯧꯁꯥꯒꯤ ꯈꯟꯗꯤ ꯀꯥꯏꯔꯛꯂꯦ ꯃꯦꯗꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ ꯍꯣꯏ ꯃꯔꯨꯞ ꯑꯆꯧꯕ ꯏꯁꯥꯒꯤ ꯁꯩꯔꯦꯡꯁꯨ ꯂꯥꯟꯊꯣꯛꯄꯤꯔꯤ ꯑꯗꯣ ꯁꯩꯔꯦꯡꯁꯤꯗ ꯄꯤꯕꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖꯁꯦ ꯃꯤꯌꯥꯝꯗ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯝꯕꯤꯅꯤꯡꯉꯤꯕꯀꯣ ꯑꯗꯣ ꯍꯣꯏ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯦꯗꯥꯝ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯁꯤꯡꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯁꯥꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯤꯌꯣꯝꯗꯤ ꯐꯖ ꯊꯝꯃꯦꯕꯀꯣ ꯑꯗꯨꯕꯨ ꯅꯤꯌꯣꯝꯗꯤ ꯆꯨꯝꯕꯤꯗꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯊꯨꯒꯥꯏꯔꯛꯄ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯀꯥꯏꯔꯛꯄꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯕꯦꯁ ꯇꯧꯕꯅꯤ ꯃꯦꯗꯥꯝ ꯑꯗꯨꯗ ꯕꯦꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯁꯩꯔꯦꯡ ꯑꯃꯁꯨ ꯂꯥꯟꯊꯣꯛꯄꯤꯔꯦ ꯃꯔꯨꯞ ꯑꯆꯧꯕ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯆꯩꯅꯥꯕꯨ ꯀꯣꯛꯍꯟꯈꯤ ꯏꯔꯩꯅ ꯀꯜꯂꯕ ꯏꯆꯦꯜꯗ ꯇꯧꯗꯨꯅ ꯄꯨꯕꯤꯔꯤ ꯀꯥꯎꯁꯤꯡꯒꯨꯝ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯄꯟꯂꯩꯐꯝ ꯈꯪꯗꯅ ꯆꯠꯈ꯭ꯔꯗꯤ ꯃꯥꯡꯖꯒꯅꯤ ꯄꯨꯟꯁꯤꯁꯦ 이래는 깔라봐 이젤다 떠오르는 부비리 거우싱둥 반통범 강다나 빨리범 강다나 짜트라디 망자가니 뿐시세 Pareng paiduna punna caktariba Cekla singgi matawgum tamoy tinna Nungsi kujeng paloy na Urage nang bupantung yona Nungsi kujeng paloy na Urage nang bupantung yona Kufet ngon batanan gi musi mangal dona Kufet ngon batanan gi musi mangal dona Banghan bangam lo Ahinggi amama Banghan Thanganjaba ma District Legal Services Authority Bisnupurna Sinba National Lok Adalat Latliba August ki tang 16 namit asida pangthokjaragani Hariba National Lok Adalat asi makhagi pre-litigation amadi pending case sing asida pangthokjagani Pre-litigation matters sing adudi ahanbada cases under section 138 NI Act ani subada money bank loan recovery subada electricity and water bills excluding non-compoundable mari subada family maintenance casing amadi manga subada criminal compoundable and other civil dispute aduga pending casing adudi ahanbada cases under section 138 NI Act ani subada money bank loan recovery cases subada motor accidental claim subada motor accidental claim mari subada labor and employment dispute manga subada electricity water bills and other bills payment taruk subada land acquisition pending before civil courts tribunal tarit subada service matter relating to pay and allowance and retrial benefits amadi nipan subada revenue casing hariba casing asini maramaduna department ki miyoi sing amadi lanai miyoi singna hariba national lok adalat ki khudongchaba sing asi lobiba yagani khudongchaba sing asi lobining singna district legal services authority bisnupur ka tanabiyo mobile number 6009904968 khanganjari ba district legal services authority bisnupur hello hello tazari kana oibirabano thangdagi kari habiba mingdo tan habiyune chawba haiba thangdagi chawba hoi koi thoram sura birakpa ke arak shubirage marup chawba se
ꯀꯩꯅꯣ ꯑꯃ ꯁꯦꯟꯁꯥꯔ ꯍꯥꯞꯀꯠꯄꯅꯦꯕ ꯍꯥꯏꯗꯤ ꯃꯦꯗꯥꯝ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯁꯣꯟꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯦ ꯃꯔꯨꯞꯀꯤ ꯑꯣꯏꯅ ꯀꯌꯥꯔꯛ ꯁꯨꯕꯤꯔꯒꯦꯕ ꯃꯔꯤ ꯁꯨꯔꯝꯗꯧ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯝꯕ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯗꯣꯏꯅꯣ ꯏꯁꯩ ꯃꯆꯥ ꯑꯃꯇꯪ ꯁꯛꯀꯦ ꯇꯧꯕ ꯏꯁꯩ ꯃꯆꯥ ꯑꯃꯇꯪ ꯁꯛꯀꯦ ꯇꯧꯕꯅꯦ ꯑꯧ ꯑꯆꯧꯕ ꯑꯣꯏꯅ ꯁꯛꯇꯣꯛꯁꯦ ꯑꯣ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯍꯧꯕ ꯌꯥꯗ꯭ꯔꯣ ꯍꯣꯏ 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 ꯍꯧꯕꯤꯔꯁꯦ ꯍꯣꯏ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯅ ꯂꯥꯟꯊꯣꯛꯄꯤꯔꯣ ꯑꯗꯣ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯃꯔꯨꯞꯀꯤꯁꯦꯀꯣ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯕꯗꯤ ꯋꯥꯠꯈ꯭ꯔꯦ ꯃꯊꯪꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯟꯖꯔꯒꯦ ꯃꯦꯗꯥꯝ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯇꯧꯕꯤꯔꯝꯃꯤꯅꯣ ꯃꯔꯨꯞꯁꯦ ꯑꯩ ꯍꯛꯆꯥꯡꯁꯦ ꯉꯝꯗꯕꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯣ ꯍꯣꯏ ꯅꯦꯠꯋꯥꯛꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯔꯨꯞꯀꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯁꯨ ꯋꯥꯠꯂꯦ ꯑꯗꯣ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯑꯃꯨꯛ ꯐꯖꯅ ꯃꯔꯨꯞꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯗꯣꯝꯅ ꯍꯧꯖꯤꯛꯃꯛ ꯊꯧꯔꯝ ꯁꯟꯗꯣꯛꯇꯨꯅ ꯇꯥꯕꯤꯔꯤꯕ ꯑꯁꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯣꯛꯇꯥꯛ ꯂꯥꯏꯐ ꯋꯤꯠ RJ ꯊꯧꯔꯝ ꯑꯁꯤꯗ ꯇꯦꯂꯦꯟ ꯁꯣꯒꯤ ꯊꯧꯔꯝꯅꯤ
थोरम असिगिदमा अखोइगी स्टूडियो की टेलीफोन नंबर 8132880336 नंबर से डायल दुबिरक्तुना दुमदुम हाइजबा थोरम सिंह मियामदा लानथोक्तुना ताहनबिना बनिंग सिंगजरी ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯉꯥꯂꯨꯀꯣ ꯙꯨꯔꯕ ꯇꯔꯪꯒꯨꯝꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯉꯥꯂꯨꯀꯣ ꯙꯨꯔꯕ ꯇꯔꯪꯒꯨꯝ हेलो हेलो मैडम ताजरी मिनिफम हाइबियु कना बिरबनो मैडम आई मैं इम्फाल बेंगल मखादगी इब्राहिम अमुक तो अमा में तो लाइन होय होय मरुप इब्राहिम याम नुंगाइजे अमुक हना कॉल फंगदना वारी सानाबा फंगजबसे करी करम थरम लानथोपिदोइनो मैडम को ये इतनी ना तो सही कम कम करी हाइबिबनो ताजद्रे अमुका अखोई मुस्लिम कल्चर गिदा अखोई ना तेरफिल जो हम तो समझे होय 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 दुदि हौबिरसि उम्मनी अखोई उम्मनी रसूल की अखोई नी उम्मनी अखोई उम्मनी रसूल की उम्मत अखोई नी ईमान की पुंसी दही जबा मल की पुंसी दलेन जबा ईमान की पुंसी दही जबा अमल की पुंसी दलेन जबा उम्मनी कोई उम्मनी रसूल की उम्मत अखोई नी उम्मनी अखोई उम्मनी रसूल की उम्मत अखोई नी ay gunung sil'anida guna kaya buko kopihay guna kaya buko kopihay ay gunung sil'anida guna kaya buko kopihay guna kaya buko kopihay para garamzal gitarani रमजान की तारानी इत्काफम बसुन्नानी आई जाहोती अल्लाह दानी जाहोती माफूदा आई जाहोती अल्लाह दानी जाहोती माफूदा ओ कनी मानी रसूल की उम्मत आई कोई नी उम्मत आई कोई उम्मनी रसूल की उम्मत याम नुंगाई मरुप नात इसे मसु थौरम सिगी मथेल अमा ओइना हापचन बिरमे मिंग दong tangan हाइबियुने इब्राहिम इब्राहिम हाइबा याम फजना नात इसे मसु लानथोक पिरे सुमाइना मतुंग तारकपदसु को मरुप होइगी ओइबा अखोइगी नात इसे सिंग लानथोगा मखाता नामयामदा अदुमक ताबियु हाइबा वाफम से मरुपता रिक्वेस्ट तौजरी हाइबा तारे होय थागतजरी मथंगी थौरमदा थिंगसी nungsit humli biyo nang nang ay ginong si babu humzin biyo nang nang ay ginong si babu nung si bi magi si bi magi thamoy nunda हेलो हेलो गुड मॉर्निंग मैडम गुड मॉर्निंग तुम फिरो सेरा कलतई नंगुंगादीने मैडम होय मरुप मंगोल nganbi taram nuksiri karamba thorom lan thopidoino
ꯑꯩꯁꯨ ꯏꯁꯩ ꯑꯃ ꯁꯛꯆꯔꯛꯀꯦ ꯃꯦꯗꯥꯝ. ꯏꯁꯩ ꯁꯛ ꯏꯁꯩꯁꯦ ꯏꯁꯥꯒꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯒꯤ ꯑꯣꯏꯕꯤꯗꯣꯏꯔꯣ? ꯀꯩꯅꯣꯅꯦ ꯇꯣꯝꯕꯤ ꯁꯅꯥ ꯁꯔꯝꯕꯒꯤ ꯏꯁꯩ ꯑꯃꯇꯪ ꯃꯇꯧ ꯇꯝꯖꯔꯛꯀꯦ ꯇꯧꯕꯅꯦ ꯃꯦꯗꯥꯝ. ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯔꯨꯞꯀꯤ ꯏꯁꯩꯁꯦ ꯍꯧꯕꯤꯕ ꯌꯥꯔꯗ꯭ꯔꯥ? ꯍꯣꯏ ꯍꯧꯔꯛꯑꯒꯦ. ꯍꯧꯕꯤꯔꯁꯤ. ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ, ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ. ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ. ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤ ꯑꯩꯅ ꯇꯣꯔꯕꯥꯟꯁꯤꯗ ꯐꯝꯅ ꯐꯝꯅ. ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤ ꯑꯩꯅ ꯇꯣꯔꯕꯥꯟꯁꯤꯗ ꯐꯝꯅ ꯐꯝꯅ. ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯍꯜꯂꯤ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯍꯜꯂꯤ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ. ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯔꯗ ꯑꯄꯥꯝꯕꯩ ꯍꯧꯒꯤ ꯃꯩꯔꯥꯝꯕꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯀꯥꯟꯅꯗꯔꯤ ꯍꯜꯂꯕꯔꯥ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯒꯦꯔꯥ. ꯀꯥꯟꯅꯗꯔꯤ ꯍꯜꯂꯕꯔꯥ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯒꯦꯔꯥ. ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ, ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ. ꯂꯣꯏꯔꯕ꯭ꯔꯣ ꯃꯔꯨꯞ ꯃꯥꯡꯒꯣꯜ ꯉꯝꯕꯤ? ꯊꯥꯞꯂꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ, ꯊꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ. ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯍꯟꯒꯗꯧꯔꯤ ꯑꯩꯅ. ꯊꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ. ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯍꯟꯒꯗꯧꯔꯤ ꯑꯩꯅ. ꯄꯖꯦꯡ ꯐꯤꯔꯥꯟ ꯐꯪꯒꯦ ꯂꯥꯛꯄ ꯀꯦꯇꯨꯀꯤ ꯎꯃꯪꯗ ꯂꯃꯨꯛꯅꯔꯦ. ꯄꯖꯦꯡ ꯐꯤꯔꯥꯟ ꯐꯪꯒꯦ ꯂꯥꯛꯄ ꯀꯦꯇꯨꯀꯤ ꯎꯃꯪꯗ ꯂꯃꯨꯛꯅꯔꯦ. ꯏꯔꯣꯜ ꯏꯔꯥꯡ ꯇꯥꯛꯂ ꯇꯨꯡꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯛꯈꯪꯂꯛꯂꯦ. ꯏꯔꯣꯜ ꯏꯔꯥꯡ ꯇꯥꯛꯂ ꯇꯨꯡꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯛꯈꯪꯂꯔꯦ. ꯑꯄꯥꯝꯃꯩꯍꯧꯒꯤ ꯃꯩꯔꯥꯝꯕꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯀꯥꯟꯅꯗꯔꯤ ꯍꯜꯂꯒꯦꯔꯥ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯕꯔꯥ. ꯀꯥꯟꯅꯗꯔꯤ ꯍꯜꯂꯒꯦꯔꯥ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯕꯔꯥ. ꯂꯣꯏꯔꯦ ꯍꯜꯂꯒꯦꯔꯥ. ꯃꯦꯗꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯏꯁꯩꯁꯦ ꯀꯥꯎꯊꯣꯛꯑꯦ. ꯍꯣꯏ ꯃꯔꯛꯇꯁꯨ ꯑꯃꯨꯛ ꯆꯞ ꯆꯞ ꯂꯦꯞꯄꯁꯤꯗ ꯑꯩꯗꯤ ꯂꯣꯏꯔꯕ꯭ꯔꯥꯅ ꯈꯜꯂꯨꯔꯕꯅꯦ ꯑꯗꯣ ꯏꯁꯩ ꯃꯌꯦꯛ ꯀꯥꯎꯕꯒꯤ. ꯏꯁꯩꯁꯦ ꯆꯤꯟꯐꯥ ꯄꯨꯕ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯍꯣꯏ ꯍꯣꯏ. ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯖꯅ ꯁꯦꯝꯃꯒ ꯁꯛꯂꯛꯑꯒꯦ. ꯍꯣꯏ ꯍꯣꯏ ꯃꯇꯨꯡꯗꯗꯤ ꯐꯖꯅ ꯆꯤꯟꯐꯥ ꯄꯨꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯅ ꯂꯥꯟꯊꯣꯛꯄꯤꯔꯛꯑꯣꯀꯣ. ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ. ꯊꯥꯒꯠꯆꯔꯤ. ꯂꯦꯞꯂꯕꯅꯤ ꯅꯨꯡꯁꯤꯕꯤꯅ ꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯍꯣꯡꯂꯔꯣꯏ ꯈꯣꯡꯐꯝꯁꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ. ꯍꯜꯂꯣ. Hello. ꯒꯨꯗ ꯃꯣꯔꯅꯤꯡ. Good morning, madam. ꯍꯣꯏ ꯍꯣꯏ. ꯃꯤꯡ ꯂꯩꯐꯝ ꯈꯪꯖꯒꯦ. Yang lamang kay digi alamon sa ni. ꯃꯔꯨꯞ ꯁꯦꯔꯦꯠ ꯀꯔꯝꯕ ꯊꯧꯔꯝꯅꯣ ꯈꯨꯗꯣꯜ ꯇꯝꯕꯤꯗꯣꯏꯁꯤꯕꯣ? Madam ay mga tigen dagi sa imto kin sector sa. ꯍꯣꯏ ꯍꯣꯏ. ꯑꯗꯨꯗꯤ ꯃꯔꯨꯞꯀꯤ ꯏꯁꯩꯁꯦ ꯍꯧꯕꯤꯕ ꯌꯥꯔꯗ꯭ꯔꯣ? Mina hogyarag. ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕ. ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ ꯂꯩꯉꯝꯗꯔꯦ ꯃꯤꯔꯝꯁꯤꯗ. ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ ꯂꯩꯉꯝꯗꯔꯦ ꯃꯤꯔꯝꯁꯤꯗ. ꯊꯣꯠꯂꯕꯤ ꯂꯩꯅꯥꯒꯨꯝꯕꯤ, ꯊꯣꯠꯂꯕꯤ ꯂꯩꯅꯥꯒꯨꯝꯕꯤ ꯋꯥꯔꯒꯅꯨ ꯂꯥꯛꯂꯦ ꯑꯩ. ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ
lay ngắm miram sida lay ngắm miram sida pairak lora aibu sakhap toy pasigla oina pairak lora aibu sakhap toy pasigla oina loi bi sing lolana lay se khong ne na na loi bi sing lolana lay se khong ne na na thawai aina laglage thawai oi bina nakta athapat kauraganu lay ngắm miram sida athapat kauraganu lay ngắm miram sida lay ngắm miram sida ngai ri par aibu mom la lay chin ung phai ra ngai ri par aibu mom la lay chin ung phai ra the tum lip ni para the pankana yautana the tum lip ni para the pankana yautana mi tuk mata ngairam ko thawai ui binagna athapat kauraganu lay ngắm miram sida athapat kauraganu ne miram sida thola bilai na gumbi thola bilai na gumbi waraganu lagle ai athapat kauraganu lay ngắm miram sida lay ngắm miram sida lay ngắm miram sida agatari Yam phajaba isei masu lanthokpiri marup sarat yam phajana su lanthokpiri yamna ingna tapna isei se yam mong hadana phajana lanthokpiri thagachari thorom saruk ya bibagi damakta agatari Guru pa kan sing yaum sin makau na re Haisin manate Henjin manate kaino tau kai fazare nang se nunti no mikuding nang mulum ba pakang na koi leirak kulak the wai chaire Oh yeah. Haisin manate Henjin manate kaino tau kai fazare nang se nunti no mikuding nang mulum ba pakang na koi leirak kulak the wai chaire Atubu nang se ai tagi oi ningi atubu nang se ai khaki oi ningi si ma tang khang vi ne o lai sabi ang buru pa kan sing lai om khang na na re ang buru pa kan sing yum han jin kau na re Hello Hello, madam. Good morning. Good morning taram nokchari Madam, I Yarpuk Bishnu Nahadagi, Komdon Samla Lakom Kukjay. hoi marup khomdona su aroi ba kolar oijarage kan kari karam ba thorom lanthokpi doino Madam, I say, Sanskrit Londo Eva, Ravan Mahadev Sithazagiva, Dugumba, Slok Stotram, Hajavatare Matiamta, Tage. hoi hoi adudi hobirashi Howjargi, madam. hoi Tiring a Sai Kanjarudaba, Hodik,
ꯂꯣꯏꯔꯝꯗꯥꯏꯗ ꯈꯪꯉꯛꯄ ꯑꯗꯩ ꯇꯧꯖꯔꯛꯄꯅꯤ ꯍꯣꯏ ꯂꯣꯏꯔꯝꯗꯥꯏꯗ ꯈꯪꯉꯒꯁꯨ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯔꯨꯞꯀꯤ ꯂꯥꯏꯟ ꯐꯪꯗꯅꯀꯣ ꯊꯧꯔꯝꯁꯦ ꯁꯔꯨꯛ ꯌꯥꯕꯤꯔꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯎꯝ ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯏꯁꯇꯣꯇꯝꯇ꯭ꯔꯤꯒꯤ ꯃꯃꯤꯡ ꯁꯤꯕ ꯇꯥꯟꯗꯕ ꯏꯁꯇꯣꯇ꯭ꯔꯝ ꯀꯧꯖꯩ ꯑꯁꯣꯏ ꯑꯉꯥꯝ ꯄꯨꯝꯅꯃꯛ ꯌꯥꯎꯔꯕꯁꯨ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛ ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ जटातवे गलज्जल प्रवाह पावितस्थले गलेवलम्ब्य लम्बिताम्बुजङ्गतुङ्गमालिका दमत् 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 दमन्निनादवद्दमर्वयं चकार चन्दताण्डवन्तनोतु न शिव शिवम् जटाकटाह सम्भ्रम भ्रमन्निलिम्प निर्झरे विलोलवीसि वल्लरी विराजमानमूर्धनि ललाटपट्ट पावके किशोर चन्द्रशेखरे रतिः प्रतिक्षणं मम धराधरेन्द्र नन्दिनी विलास बन्धु बन्धुरस्फुरद्दिगन्त सन्तति प्रमोदमान मानसे कृपा कटाक्ष धोरणी निरुद्ध दुर्धरापति क्वचिद् दिगंबरे मनो विनोद मेतु वस्तुनि जटाभुजंग पिंगल स्फुरत् फणामणि प्रभा कदम्ब कुंकुम द्रव प्रवृत्त दिग्वधूमुखे मदान्त सिन्दूर स्फुरत्वदिगुत्तरीय मेदुरे मनो विनोदमद्भुतं विभर्तु भूपतभर्तरि सहस्रलोचन प्रवर्यशेक्षखे करे खर प्रसुद्ध सोनिलोधोरणि विधुसराध्रि पीतभू भुजङ्गराजमालया निबद्ध जातजूतका श्रियै शिराय जायतान्तकोरबन्धुशेखरा ललाट त्वरज्वलद्धनञ्जय स्वलिङ्गभानिपीत पञ्चसायकं निमन्निलिम्पनायकम् सुधामयूखलेखया विराजमानशेखरं महाकपालि सम्पदे शिरोजटालमस्तु ना कराल भाल पत्रिका धगद्धगद्धगज्ज्वलन् धनञ्जयाहुति कृत प्रचण्ड पञ्चसायके धराधरेन्द्र नन्दिनी कुचाग्र चित्रपत्रका प्रकम्पनैक शिल्पिनी त्रिलैक त्रिलोचने रतिर्ममा नवीन मेघमण्डले निरुद्ध दुर्धर स्फुरन् कुहूनिशीतिनीतम प्रबन्धबद्ध गन्धरा बन्धुरा कलानिधान बन्धुरा श्रिया जगद्दुरन्धरा श्रियं जगद्दुरन्धरा मतंग मतेसिदा लेक्चरगे मैडम ꯍꯣꯏ ꯌꯥꯝ ꯐꯖꯅꯗꯤ ꯁꯤꯂꯣꯛꯁꯦ ꯇꯧꯕꯤꯔꯦꯀꯣ ꯑꯗꯣ ꯃꯔꯨꯞꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯥꯕꯟꯅ ꯃꯍꯥꯗꯦꯕꯕꯨ ꯁꯩꯊꯥꯕꯒꯤ ꯁꯤꯂꯣꯛꯅꯤꯅꯗꯤ ꯍꯥꯏꯕꯤꯕꯀꯣ ꯑꯗꯣ ꯂꯣꯟꯁꯦ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯈꯪꯕ ꯉꯝꯕ ꯂꯣꯟꯗꯨꯁꯨ ꯑꯣꯏꯖꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯪꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯌꯥꯝꯅꯗꯤ ꯈꯪꯖꯅꯤꯡꯕꯅꯦ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯖꯇꯥ ꯒꯪꯒꯥ ꯏꯃꯥꯅ ꯀꯣꯛꯇ ꯂꯦꯡꯁꯤꯟꯕꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯦꯡꯂꯕ ꯁꯔꯄ ꯀꯧꯕ ꯂꯤꯟꯗꯨꯅꯁꯨ ꯉꯛꯇ ꯌꯦꯠꯄꯤꯕ ꯗꯃꯔꯨꯁꯨ ꯗꯝꯗꯝ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯊꯤꯡꯕꯤꯕ ꯃꯪꯒꯜꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯐꯕꯒꯤ ꯃꯁꯛ ꯑꯣꯏꯖꯕ ꯃꯍꯥꯗꯦꯕ ꯚꯒꯋꯥꯟꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯔꯥꯕꯟꯅ ꯁꯩꯊꯥꯖꯔꯛꯄꯅꯦ ꯔꯥꯕꯟꯁꯦ ꯍꯤꯡꯆꯥꯕꯒꯤ ꯃꯑꯣꯡ ꯑꯣꯏꯖꯔꯒꯁꯨ मारी ईश्वर खुदी मुझे अदम निंगमनिना मागे तो निंगजबा तपस्या तौजब खचबा महादेव ने पिंदीगिबा खर लेगिबा अदुगी ओइजबनिदा होय 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 याम फजना सु तौबिरे अदो संस्कृत लोन सु याम फजना खंगबिरि से मरुप से कमाइन तौबिबनु हाबदि इसा से ब्राह्मण गुंबा ओइबिब्रा होय मेरा वैसे
ब्राह्मण हो जाए आई मी मरम दा तही तराग नहीं थोए संस्कृत तमजरो बने ममांग दो मैदाम में हंगी गए नसी से मैदाम में हंगी फिर यार नुमाई जाए होय होय संस्कृत लोन से याम फजना खंगी बदुदा को अयाम बना कोई संस्कृत लोन खंग सिंह से ब्राह्मण ने सो अयाम बसुदुम ओइदना अदु दुगी सिंह खंगजा निंगदुना हंगजा बने याम नुमाई जाए ngasi ay gya ga tane jaba मैदाम होय अदो संस्कृत से अखोगी सिगुम बजे मतांग सिदी होय अर्थ खंग गसु हेन फै अदुबो अर्थ खंग खंगदब थिजबिदा मागी सिगुम श्लोक स्तोत्रम ईश्वरगी मगुन से थाजबसे सिगी मरोन से ताजरगदी पाप कोचबा अफब मंगल ओइजबा हाइबा अमसु लैयबा होय अबिगसु दुम खंजबनिदा होय होय याम नुंगाई जरे मरुपना ngasi थौरम अमा हाइबा तारे को संस्कृत लोन दा अखोगी सिलोक अमा थिबिदुना मयाम दा ताहन बिरमे याम नुंगाइरे ngasi gi damak होय दो मेडम अखोगी मखा मतेसे दुम मखन मखन खरा लैजरीबा अदो मतुंग दसु दुम सरुक याजगे होय होय याई याई मथंगी थोरम दसो दुमक मखा तारकपा सिलोक हाय तारे को अदुम लांथोका मयाम दा ताहन बिरओ मरु की सिलोक ngaiduna leijaramge होय होय मेदाम जो हन थागचरी ngasi gi damak ta di good morning loktak live with RJ thoram asi losin jare ngasi gi thoram asi da call to biraktina thoram lanthok pi khiba amadi thoram ta viri ba pumna mokpa muka hana thagachari Kangan Jabama District Legal Services Authority Bisnupur na sinba National Lok Adalat Tarago Humdoi Numidasida Pangtuk Seragani Hariba National Lok Adalat asi Makhagi pre-litigation amadi pending case sing asida Pangtuk Sagani Pre-litigation matter sing adude Ahan bada cases under section 138 NIA Anisubada money bank loan recovery Subada electricity and water bills excluding non-compoundable Mari Subada family maintenance casing amadi criminal compoundable and other civil dispute Haribasina mga subani Adugalona pending case sing adude Ahan bada cases under section 138 NIA Anishubada money bank loan recovery cases Subada motor accidental claims Marishubada labor and employment dispute Mga subada electricity water bills and other bills payment Taruk subada land acquisition pending before civil courts tribunal Tarit subada service matter relating to pay and allowance and retrial benefits amadi nipan subada revenue casing hariba casing asini maramaduna department ki miyoi sing amadi lanai miyoi singna hariba national lok adalat ki kudong saba sing asi lobi bayagani kudong saba sing asi lobining ba singna district legal services authority Bisnupur ga tanabiu mobile number 6009 904 968 Kanganjariba District Legal Services Authority Bisnupur Kangan Jabama Lakliba August ki tang tara humdoi Thawan ki tara tarit ni panba thangza अथौब सिंगी नमित असिगी अयुके पुंग तरामाथोई ताबा मतमदा लेखिद्रबा अथौब सिंगी मफमदा इकाई खुमनाबा उत्पगा लोइनना सेरेंग लांथोपगी थौरम अमा रेडियो लोकता की ऑडिटोरियम दा पांगथोक जगदोरी हाइरिबा सेरेंग असि अगस्त 13 अथौब सिंगी नमित का मरी लेनबा सेरेंग ओइगदबनी मरम असिना रेडियो लोकता की नुंगसिजरबा मरुप सिंगना मतम साना लेंबिरक्तुना थौरम असि सरुक याबिरनबा खंगंजरी
ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯕ ꯃꯔꯨꯞꯁꯤꯡꯒꯤ ꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8132880336 ꯅꯝꯕꯔ ꯑꯁꯤꯒꯤ ꯈꯨꯊꯥꯡꯗ WhatsApp ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯕꯗꯤ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯍꯛꯊꯦꯡꯅꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕꯅ ꯊꯧꯔꯝ ꯑꯁꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯍꯦꯟꯒꯅꯤ ꯁꯩꯔꯦꯡ ꯂꯥꯟꯊꯣꯛꯄꯤꯅꯤꯡꯕ ꯃꯔꯨꯞꯁꯤꯡꯅ ꯂꯥꯛꯂꯤꯕ ꯑꯒꯁꯠꯀꯤ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8132880336 ꯑꯃꯨꯛꯇꯪꯒ ꯍꯟꯅ 8132880336 ꯅꯝꯕꯔ ꯑꯁꯤꯗ SMS ꯅꯠꯇ꯭ꯔꯒ WhatsApp ꯃꯦꯁꯦꯖꯀꯤ ꯈꯨꯊꯥꯡꯗ ꯃꯥꯡꯖꯧꯅꯅ ꯃꯤꯡ ꯄꯤꯁꯤꯟꯕꯤꯅꯕ ꯈꯪꯍꯟꯖꯔꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯇꯥꯕꯤꯔꯤ ꯊꯧꯔꯝ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯑꯁꯤ ꯃꯦꯒꯥꯍꯔꯁ 90.4 ꯗ ꯁꯟꯗꯣꯛꯆꯔꯤꯕ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯊꯧꯔꯝꯅꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯊꯧꯔꯝ ꯑꯣꯏꯅ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯣꯔꯆꯥꯔꯗ ꯐꯥꯔꯃꯤꯡ ꯂꯤꯆꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ ꯌꯥꯝꯅ ꯑꯃꯁꯨꯡ ꯃꯍꯥꯎ ꯂꯩꯅ ꯆꯥꯅꯔꯤꯕ ꯎꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯆꯤ ꯍꯥꯏꯔꯤꯕ ꯎꯍꯩ ꯑꯁꯤꯁꯨ ꯑꯃꯅꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝꯗ ꯂꯤꯆꯤ sinensis ꯍꯥꯏꯔꯤꯕ ꯎꯍꯩ ꯃꯈꯜ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡꯗ ꯀꯥꯟꯅꯔꯕ ꯃꯤꯅꯔꯦꯜꯁꯤꯡ ꯚꯤꯇꯥꯃꯤꯟꯁꯤꯡ ꯑꯃꯁꯨꯡ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯀꯌꯥ ꯑꯁꯤꯅ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯀꯦꯟꯁꯔ ꯑꯃꯗꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯂꯩꯅꯥꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅꯔꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯃꯍꯩꯔꯣꯜꯗꯒꯤ ꯐꯪꯂꯛꯄ ꯑꯣꯏꯔꯒꯁꯨ ꯂꯤꯆꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯗꯤ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯡꯅ ꯐꯪꯕ ꯎꯍꯩ